ngasi Isorgi Thaudang Mapana mahaki asengba wahai asidagi akhoi amaga mapuning thogatminabagi matam binabiba Isor buthagasi loinana Bethany Diaspora Church Ministry gi ichilina murmupangsing mayamsu harau ngaina Yesu Krista gi mingda nungsibiga salam pizari ichilina sing akhoi kamai na lairi kamai na tauri akhoi loina adum khangi awaba thengnabasu lai Isor ki thaujadagi akhoi Isor na kanbiba ngaksenbiba loinabiba darkar bibiba mayam so akhoi uba phangba matamda Isor bu thagatpani punsida awaba thengnaba haibisi kananasu kanba ngamaroidaba adum thengnaragadaba leiba punsini aduna awaba tarba matamda akhoi awaba khangba matamda kari darkar oi haibasi hena khangminabada maru oi haina khalli madunmak nani Isor gi wahaina asmaina punsida suffering awana tarba matamda akhoi pung thogat pinana ba Isor gi wahaina mayam ma akhoi gi damakta ibiribani aduna ngasi somu pasi 1 Peter asi maru oi na akhoi na khangi to the dispersion pilgrims sing chaithokuna laikraba thajabasing damakta maruaina Peter Apostle Peter na ihiba chitini masi ekoi gi damakta su yamna chunai maramdi ekoi su ekoi gi thajabagi maramda oirabasu atoi atai atoppa maramda ekoi gi leifam tongan leiraba matam sida awaba thingnaramgani natraga karigumba puning sontaba matam leiramgani aduna masi ekoi paminaraga puning thogatminabasi yam mathau tai ichilinaw sing ngasi ekoi gi text asi 1 Peter chapter 4 gi verse 1 2 3 aduga mathang ekoi yengminasi maruaina ekoi gi maruiba wafam haiba tare ngasi gi title sermon asi gi title asi arm yourselves also with the same mind verse 1 da masilay bini ay pathok chage maram aduna kristana haksangda akhoi gidamak awaba khangbi khiba maramna nakoi nasamaksu maduga manaba pukning laiduna sem saro maramdi haksangda awaba khangkraba mahak ka amuk hanna mari leinandre verse 2 supage aduna mahakna mahaki leihori ba punsi adu hakchangda mioibagi apambasing adu tawduna leiraroi adubu mahakna Isorgi ningba tawduna leigani maramdi matam amada atopa jati singi apamba aikoina tawduna punsi lenkhiba adu okle ludaba lamsat apambasingda yu ngawba law khongba yu thakuna makhi langba amasung tukatsaba laimurti latuna leirami actually now sing machine Apostle Peter na maruaina thogat chaning base karino hairaga hojik ekoi na verse 1 da paki padugumna nakhoi na samaksu maduga manaba chamanaba same mind haibani pungning leiduna same saro asini aduna actually now sing Jesus Christ gi example oiba punsi aikoina yengsi haibani tamjaningai oiba punsi ase his life magi punsi hek popadagi magi punsi taibungpan gi punsi aroiba mikup tu phawbagi manungda aikoina uriba Kristagi lamchat aduda aikoina magi punsi gi maram adu yengba kanda aikoina tamjaningai yang lay his sense of purpose
Taibangpan na mana lakpo matamda, mana karigi lakpano, magi mathaw karino, magi purpose karino haibasi ma phatana khangi, munna khangi. Adu gi matungin na mahakna taibangpan gi punsi adu lenki. Adu ga khudingma mapumpahalamin. His mindset, Jisoo Christ gi wakhalon ase. Aikoi Christian khudingma na mahaki tungin ba thaza ba aikoi khudingma usulay ba mathaw yam thai. Christ gi mindset. Masi aikoi da maru oye tamjagadabani. This must be born in mind constantly. Masi aikoi gi wakhanda toine khalaga thamgadabani. Maramdi aikoi Jisoo Christ gi tungin basing Jisoo Christ ba thaza basing haina aikoi leibani Christians aikoi se. Aduna Christ gi tungin ba ama oirabadi Christ gi punsi kam haina tawi. Kam haina leikhi. Aduga magi sense of purpose asi kamay lay mana tauba tauramba aduga aikoi tauhanning ba kani lay his mindset mana awaba khangba natraga magi punsida thenani ba experience mayam adugi matungina magi wakhalon kani lay aduga mana aikoi Christian sing asi magi tungin ba amoina karamba wakhalon se lay ningi haibase aikoi munna Tigalaga, Kanglaga, Madubi Matungin, Ekoi Legadabani. Aduna, our challenge, Ekoi challenge Karino, to have the mindset of the Lord Jesus Christ. Ekoi propose Jesu Christagi, Wakhalon Adu Lainala Ekoi, Kanna Honagadabani, to live as people who truly love and follow Him. Mahapu Yam na Tamoy Sing na nung Shiba, Adu Magi Tungin Guta Sing na Inba. Adugumba missing oy na ba ekoi hona ganam ni adumay na hingba missing gum na ekoi legada ba ni haibasi ekoi gidamak na kwai ni chawr ba challenge atani. Is it announcing king see the suffering of the Lord Jesus Christ? So Christian awa ba kangki budo kamay na lebra. This has been mentioned many times in 1 Peter. 1 Peter si yeng baka da masi Jesus Christian awa ba taki ba awa ba kangki ba. Sige maramo sida hanjan na tapi krapani. Aduga to the Apostle Peter, the suffering of the Savior is constantly on his mind. Maduna tako di karino hainaga Apostle Peter gi wakhanda Jesu Christ na awa ba khanki ba awa ba taki ba mayam aduma gi wakhal asida do tatana khandi hainani. Madugi dapat na naman masigi chiti ibaka na so Jesu Christ na awa ba khanki bagi maramo si hanjan na mahal na patkiba sin. He had followed the Lord Jesus as his disciple. Jesu Christ gi sebo ama oina disciple ama oina Jesu gitung ilami mahal na he was determined to follow the Lord Jesus always. Matam kemekta Jesu Christ gitung ina na ba mahal determined arit pa mahal na tamnami. Actually now sing masiyam na maruoy aikoi ki punsi da yengsi karamhay na aikoi Jesu gitung inba ama oy na aikoi karamhay na Jesu gitung ili. Are we following the Lord Jesus always? Asi yam na maruoy ba question ni. Natraga aikoi gi own ways aikoi gi apamba da aikoi chat libra. Natraga Jesu gitung tatan in libra hay si yengmin na mathaw tay. Aduna Peter na haybadi arming of the mind aikoi gi wakhalon ase amato oina thamba haybasi karino. When we think of arms, we think of the armor of God. Aikoi Christian singi damakka maru oiba pauta ang matapi masida karino haraga arms kulay pairaga sim saba adu aikoi ni yengba kanda Bible ki matungina masi karamba armory paigani nomai paigadra thang ten paigadra nate armor of God Ishor gi armor haibani Ishor gi armor as karino. This is wonderfully provided by God in Ephesians chapter 6 10 to 18 as ekoi parabadi masida armor of God Ishor gi oiba Ishor na pibiba provide to biba adugumba khulai sing adu aikoi ni bu phangani masi
ay pathokjage hena mapung phaningaigidmakta Ephesians chapter 6 verses 10 to 18 asida armor of God ki maram asida fazana laibani Apostle Paul na masi ibibani ay pathokjage mayam nasu isagi Bible lairabadi pasi hena mayek sengna yengminasi uminasi khangminasi pathokjage verse 10 aroiba oina aigi ichili nausa ibungoda amasung mahaki akanba panganda akanba oyu diabolgi khujin thorangbu mayoknaba lepa ngamnaba nakhoina ishwargi lan phijet apumba setu haibani lan phijet haye manipuri da ko aina ngasai digi wahai ase haiba hitabagini arm yourself with the same mind. Lan phijet adu nakoi setlu haibani maramdi aikoi na sonaba asi I tongi mayok da nate aduku aikoi gi sonaba asi angam athausing matik laibasing amasung amamba asigi taibang pangi angam athausing gi mayokta sargagi oiba mafamsingda leiba pattaba thawaisingi mayoktani aduna kari hai verse 13 da maram aduna pattaba numit lakpa matamda nakhoina mayoknaba ngamnanaba ishorgi lan phijet apumba setchinlu aduga pumnamak asi tauraba matungda nakhoina chena leptuna layu achumbana nakhoigi khwangget verse 14 dagi leiba hore ko masigi ekhoigi lan gi phijet se Christian sing gi damakta ishor na pi base achumbana nakhoigi khwangget oina laksin duna amasung dharma chenbana number 1 is achumba ani shuba dharma chenba haibani nakhoigi thaba khang oina haptuna je na lepu verse 15 da ingthabagi afaba wapau thorang tawduna ingthabagi afaba wapau tawduna khongup kumna nakhongda upsillu verse 16 da pumnamak asigi mathakta phattaba mahaki mai hauba tenjai pumnamak nakhoina muthatpa ngamgadaba thajabagi Junggoy paikhatlu haibani aduna masida koina ubase kari ure haibata lagadi thajaba achumba dharma chenba ingthabagi wapau aphaba wapau mathang asi ishora koigi damakta lan phijet koina koina senanaba pibiba aduni adumangni Aikoida tawhaning base. There is another important aspect that we must learn. Atopa maru ebe koina tambaya base karino hairaga. We need to arm the mind. Aikoi hojiki hairiba lan phijet to the arm tawba khatanatadana sem saba khatanatadana aikoi gi wakhal da so aikoi se sem saba darkar hoye. The mind needs to be well armed. Aikoi gi wakhal se phachana Langi phijet section bagumna aikoina section ba darkar oye haibani in practical terms aikoini yemba kanda aikoigi wakhal bu phajana am to haibase karino cultivating the mindset of the Lord Jesus Christ haibani Jesus Christ gi wakhal lon adu lainana ba aikoi hona ba haibani ko maduni karino we must be prepared to suffer in the flesh Jisu na khangi ay mana ta gupa na lapo matamda ay awa pa khangani ay process sigini hay masima loy na khangi khang na mak lakpani madugi damak tamak sem sabani aduni taimang pa na ikoi leading ay asida awa ba thing na gani hay masi Jisu na su hay krabani ikoi gidamak ta aduna masila laksu lae laksu he na su laki gani aduna ay koi prepare to what mathaw tai haibani
Maduni Jesu's mindset number 1. We identify ourselves with the Lord Jesus Christ if we do this. Marami madu aykoi tawba matamda Jesus Christ ga aykoi identify tawi haibani ko. Aykoi sarug yai haibani. We are not afraid of suffering because of this strong mindset. Masigumba thawna phabagi mindset suffering lakani khamlaga madugidamakta prepare lairamba mi aduna suffering kaya lakpasi kiroi marang di mahak prepare tawraga laikhrabani. Positive effects of suffering. Aykoi ki punsida awaba taba matangda positive effects khara lai madudi karino we cease from sin. Aykoi pa thadokpa ngamale. Marang di pa tawrubgidamakta ay sumaina awaba tabani ko haina khallaga tokpa khara sulaigani aduga awaba tabu matamda nang awaba taraga pak tawni wakhan laikhigedra natraga paktuda ay lukhige haibagi nang wakhan laikhigedra lairoi maram di warabanina aduna maduda aykoi gidamakta khudong chaba natraga hena phabadi aykoi pak tawramba pak ki punsi pak ki thabak adu aykoi lehan le haibani. Then sin differently. Pak haibase aykoi na tungana uba phangale we recognize how deadly sin is. Maram di papasi yamna aduki matik tamthiba amani haibase aykoi bukhangale buhalle. Sin caused our Savior to die for us. Yengo Jesus Christ na cross sikiba adu aykoi ki Prabhu Jesus kan biba mahal na sikiba adu kanigidamak tano pak nani pak lairam drabadi Shiba haiba lairoi adugu pak na Shiba si taibang pa na changhalle laihalle aduna aykoi Shiba adugi wangmada lomba naidaba punsi ahingba punsi phangnana bagidamata Jesus Christ na cross sibi khibani. We will not yield to sin so easily. Aduna adugi matik pak ki atauman asi serious oirabadi even aykoi Savior Jesus Christ pawba sikhrabadi pak si yamna deadly oye haibase aykoi na khani aduna madudagi aykoi bu kanbikhrabadina amuk hanna ilai na pak toge haibagi wakhal ase aykoi gi punsida lairoi aduna aykoi pak se phajana maram khangba darkar oye aduga suffering asinasu masigi pak sidagi chethokpa yanana bagi lambi ase at least khara aykoi da pibi haibase aykoi na bu phangmani. We remember our sinful past. Aykoi na tauramba, aykoi gi hokraba punsida tauramba pak na amado aykoi na ningsingi. Example da doing the will of Gentiles. Ishor khangdaba mising na pangsachalaga apama tauba aning ba tauba adumaina aykoi taurami aykoi sukhangi living in a sinful manner. Pak ki punsida pak ki lamzat ka aykoi chatlami taurami hinglami aduga participating in sinful activities, right? Aykoi pak ki activities mayam amada aykoi luptuna maduda aykoi su saruk yaraga chak charaga thaklaga kasai aykoi na pathokhi bududa loine yawe madu mayam madu aykoi loine ngawpa yu thakpa law khongba uran chintiba khanna chainaba Hattaba pam ki thabak khuding mangse aykoi su matam amada sarug yarami. Painful memories must cause us to reject a sinful lifestyle. Aduna masimi amasin ningsing ako matamda oh ayki pak atu yamamani adu mo Jesus Christ na ibunung sibe bigi damakta ibu thawza bigi damakta cross na sibi gre ayki pak ki maramna magi sibi ki maramna mana sibi ki ba aduna ibu lomba na idaba punsi ahingba punsi adu pinabire aduna huziki ayamna ningamdre ayna tawramba pakuding mokto adu bu hawkradi amu kawa yararoi at least ay huziki jisubi thawza na kanbiba phangre ki paku pikre amu hanna madugumba punsi duda ay chalaron madugumba pak ki thabak adu da ay saruk yararoi haibagi wakhalon ase ekoi thamba darkar oye chidenamsi natrabadi jisu na aykoi gidamakta sibiba adu karisu thawsanaba gumna laigani aduna paki seriousness ase aykoi khangsi aduga aykoi na
madunagi kanbinanabagidamagta kari changi haibado adusu ekoi khangsi adu oirabadi ekoi masigumba punsi asi thadokpa ngambani madugumba punsi phattaba mayam adu papki lambi aduda ekoi amu hanna mai onsalaroi haibasi ekoi na khangi aduna chiri nausi ngasi ekoi gi encouragement ekoi gi challenge karino number 1 to grow well ekoi apu phana hingba ngamnanaba ekoi hotnangadabani grow in what karina chawkhatingai in knowledge knowledge asi taibong pangi knowledge lai su haiba khaktang do nate ishwar gi maramda ishwar gi wahi sigi maramda ekoi hena chawkhatnanaba hena khaknanaba ekoi hotnangadabani achum aran apha phatta kuding magase hena mapu phana khangma ngamnanaba masigi knowledge ase lainanaba ekoi kanna hotnagadabani masida chawkhatnanaba ekoi tawgadabani ani shubada to grow well in faith aigi thazaba se apikpa thazaba oihanba yate maramdi asonba apikpa thazaba oiba matamda nongnai nusit awaba mayam ekoi punsida lakpa matamda suffering lakpa matamda ekoi leppa ngamloi aduna ekoi gi thazaba se chenhanba darkar hoye ekoi gi thazaba se hena chawkhathanba darkar hoye and then to grow well in love for the Lord Jesus Christ. Jesus Christ ho ekoi na nungsibase kayam nungsi Uzik ay na ngasi nungsiriba Jesus Christa ase chahi gi matungina hengathangadabani ay na hana Jesus ko nungsirambadudagi hena tarakraba kuira ka hena sontaraklabadi maduda asoiba amadi lairabani aduna ekoi na Ishwara pamba oihaning badudi ekoi gi nungsiba Jesus Christa bu nungsiba se hena chawkhathan si haibani adu ngamnana ba ekoi kanna hot tai ani subada to develop a strong Christian like mindset the Christ like mindset haiba actually now see Christ gi oiba wakhalon adugumna ekoi su achepa akanba Christ gi gumba mindset wakhalon atu lainana ba ekoi kana develop tawgadabani madudo ekoi chawkhathan gadabani karamba mindset Christ gi rejecting a sinful lifestyle paap ki punsi paap ki lifestyle hingbagi lambi kuding mga ado ekoi reject darkar hoye ekoi yararoi ngasidagi ay madugi paap ki punsi to tawgabon amuk halaroi haina reject ko mathau tai Jesus Christ ki mindset aduni rejoicing to identify with the Lord Jesus Christ ga ekoi amata oi na leiba aduga revitalizing the mind and spirit to truly and fully live for the Lord ai khoi gi wakhala se amuk launa yengsalaga semdoklaga ai khoi gi wakhal ai khoi gi thamoi ai khoi gi thawai punnamakna tasengna chungna aduga mapung oina Jesus Christ ki damakta Prabhu mahaki damakta hinglage haina leppa ngamba adugumba mindset adu ekoi leiba darkar hoye masingamna na ekoi wala si Prabhu mahal na so ekoi puloi na bi boy sun Ishwar gi thawai na ekoi bo lamjing bi do na Ishwar gi aningba asigumna ekoi hingba na kana ba hona si haiduna Ishwar gi wahai asi pathola nga mayam ka punin thoga sabani ta kharba mi pungkuding makimatak na Ishwar hen or pinabi boy sun Ishwar na ka kaijasi thaga chari pai Ishwar hatiyam na thawjal chawi nahaki nungsiba adugi maramna ekoi bu nahakna sibadagi pap adudagi ekoi bu kanbi kare Jesus Christ na ekoi gi damakta thawai thabi kare awam kodi ngasi ningsinglaga pai Ishwar nahakpu thagat pani thagat pakhatta na tadana pai Ishwar amuhan masigumba pap ki punsida amuhan dana mapagan na pinabiyo Jesus ay koi ki thadaba mabu nungsiba aduga magi maramda hena khangba ngambagi panggal losing na pinabiyo aduga hena chawkhat ngam na ba nahak na mating pinabiyo pai Ishwar na puthagali
Ngasi fauba nahakki wahay na ako'y pupunin tawagpiba. Ngasi, Diaspora Church ki, ichilinaw mo mapangsing ako'y si mapamtungan-tungan na laikre. Laira ba su'y bay sure na hanay ko'y matadok pide ngasi fauloy na bi, ako'y nakhangi, ako'y nabuhi. Hen na su'y bay sure na manoy na binu. Ang sen binu na, awa batara ba kaya gipon sila na mating pangbiyo, loy na biyo. Lambi sen biyo to ang hangbiyo. Noy na naipahisor anabalay ko kuding makimatagta anabapahan biyo. Nga sisyo, Diaspora Church ki, marupapangsing angang singi marata anabalay hay mapaway ko itay. Jesu ki mang da anaba kuding mo sunang napahan biyo. Pahisor ay ko igi awata. Ay ko igi taway igi hatsang ki animo. Nahak na yung sinbiyo. Nahak na noy na biyo. Nahak kilang sing makan. Kuding magtawraga, mapumpapo ko siya. Prarthana ko sa rin. Ay ko yung prarthana sa kutabi magitang mga tayo. Prabhu Yisona ko yan, tagasan. Ay ko yung bating ihandong iba. Amat tangay na magkan biba mo po. Prabhu Jisu Christ sa giminta. Ni Zalimani. Amen. Thank you. Yisona ta, prabang kunin mo tayo na for pinag